MP Bimolna Mahakna Haibana Chummi Haiba Wangang Yaningde Census of India Assam Manipur Tripura 1951 MP Bimolna Khanghoudrabara Shanta MP Bimolna NRC gi matang da Mahakna Haibana Chummi nakhoina Haiba lali haibadu karambe angle da haidivano Public ta MP Bimolna wazana angang da lairik takpadawna nganglaga yagadra Census of India Assam Manipur Tripura 1951 gi administrative report waza Bimolna Khanghoudrabara haina 14 CSO Kangleipaki convener Nahakpam Shantana ngasi ipsagi office da pangthokiba paugi mifam amada phongdokre mahakna makhata na haikibada Manipur da NRC pangthokpagi matangda RTI gi khuthangda hangkiba wahangsing aduda State Public Information Officer gi khuthangda Home Department Government of Manipur na pirakhiba paukhumsing adu NRC pangthoki di haiba natte madugi document makhoida maintain ta hodre haibane porom pata leiba Director of Census Operation na pirakhiba paukhum adusu makhoide NRC gi matangda kanana prepare tawkhibanu haibadu record maintain ta hodavana khangdre haibane MP Bimolna Manipur gi wangmada RTI gi khuthangda NRC gi matangda hangkiba amata leite Census of India Assam Manipur Tripura 1951 gi administrative report asida census amasung NRC punna pangthok minakhe NRC pangthokpada sel kaya yamna kaithoki haibagi chapsaba report yaure hairibe administrative report adu MP Bimolna skip tawraga karamna Manipur de NRC pangthoki di hairivano Department ta famliba lawmaker ama oina Manipur de NRC pangthokibagi data pidriba karigino haina challenge tawba yadabra Parliament ta challenge tawpham thoktabra karigidamakta MP Bimolna miyambu lana lamjingna bohonariba karigino Manipur de NRC pangthokibagi sel kaya yamna kaithokibano haibasi record ta leiba ngaktane MP Bimolna 1935 ki matangda ekamasu palle 1947 gi August taraga mangada India da British Paramount gi matamdasi loire 1947 gi July taraga nipanda thokiba Federation of Indian ek aduna 1935 ki ek adu supersede tawkhrbane 1947 dagina 1949 fawbugi matamasi Manipur asi maning makha tamba leibak ama oina leirakhibane Manipur na ningtamna leiringai matamasi da masagi oiba constitution semduna mikhal pangthoktuna mirep 52 vote kaduna matam adugi laingaga du paikhibane madu MP waza Bimolna hairiba matek asi kaukhiba male MP Bimolna Wangang ba matamda college MU gi professor sing historian amadi intellectual kaya asi ignore tawraga mahakna haibaduna chumi haiba bias oiba manba mawongda ngangba Wangang Yaningde 1951 da cut off base year oiraga NRC pangthokpa haibasida maitei amasung pangal singi oinasu khara sokpa yai adubu tungi mirolgi yenglaga aikhoi kari tawgani haibadune 1951 gi mamangda changlakhraba sing adu kanana su makhoibu mitopni haide tawbadabu recognize oiraba lup punthraga taruk asigi oinasu 1951 gi mamangda leirambra amasung matungda lakhibra haibadu check tawba change NPR ga census amasung NRC ga mari amata leinade hainasu makhata na phongdokhe security na pairaga su sina kaithel maikei da nongmei kapna beleptre ringui horei kafungda Kuki Militantsingna Nongmei Kapsillakpada NVG manga Sokle Central Security Forces na combing operation chathakraba matung numit kharanigi manungda khulai matiksana paiba Kuki Militantsingna ngasi ayuk ringui horei kafungda naga village guard singde attack chatharakre report amagi matungin na suspension of operation su agreement khuyek pina duna leidiba Kuki Militantsingna chatharakhiba attack ta naga village volunteer manga asokapan nangkhe tangkhul nagalongi working committee na thodok adubu akan bamawongda condemn tawkhibaga loinana nongmani gi mamangda Central Security Force na combing operation chathaki haiba thawong adu singnaningai oi haire handaki asina hanba thodok na te haina palladuna cherol asina hai naga singna namna khundaba maphamda combing operation chathakraba matungda Kuki khulai paiba singni attack chatharakibagi thodok mamangda su kayarak laikhre April 19 da Lungtar Hills amade sina kaithel da security forces na combing operation chathakraba matungda numit adugi numidang wairamda Kuki Militantsingni attack chatharakhe April 13 dagi May ani fauba security forces na ringoi songfel amasung mulam village da operation chathakraba matungda Kuki Militantsingna National Highway 202 gi Yaulen village manakta micham miyamda afaba makhalgi nongmei sisinaduni attack chatharakhe ngasi fauba Central Security Forces na nagasinggi maphamda atamna operation chatharaga Kuki Militantsinggi mathakta matik saba thawrang amata lokhatpagi khudam amata phangba ngamdre amaromda khanui thot khongi media and information cell thadorokpa cherol amana hai ngasi ayuk anganbada terroristing na ringui village de attack chatharakraba matungda Kuki CSO working committee ukhrulna
NACN GPRN da maral thangsilakpaga loinana combing operation chathanaba demand tawrakpa laikhe. India government na ngarang khakta New Delhi da Kuki militant group singa wari sanabada ngairingaida Kuki narco terrorist singna National Highway 202 thingzilakhe. Ayuki pung 13:30 kunthra tabada Kuki Militantsingna Chepu Yaulen village dagi Nongmei round kaya marum kapsilaktuna Imphal ukhul lambi amasung New Haven amadi TM ka somda leriba miyamda khudong chadaba kaya marum mayokna hankhe. Kuki gi mihut singna New Delhi da wari sanaringai gi sairakta makhoi gi khulai paiba fighter singna misam miyamda Nongmei kapsinduna ka hena thawong chatharakhe. Khuyek pina khraba su asi peace agreement waina laupham thokte. Narco terrorist sing kangkhatuna thamnabagi matangda center na laukhulakpa aronba thawrangni. Misam miyamda Kuki Militantsingna attack chatharaklaba matungda Kuki gi CSO singna victim waina uhanaba thawrang laukhulaglibasi Yaningde. Kuki refugees sing Manipur gi yellow mi nate haire